ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯂꯥꯏꯆꯠ ꯀꯣꯔꯣꯅꯥꯒ ꯂꯥꯟꯊꯦꯡꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯟꯂꯣꯛ 2ꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯛ ꯂꯥꯏꯍꯧꯅ ꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯃꯨꯛꯀꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯂꯥꯛꯄ ꯁꯤꯖꯟꯗ ꯆꯪꯁꯤꯜꯂꯛꯄꯅ ꯐꯤꯕꯝ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤ ꯏꯁꯥ ꯏꯁꯥꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯔꯨꯞꯁꯤꯡ ꯑꯇꯩ ꯂꯩꯕꯥꯛ ꯀꯌꯥꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯀꯣꯔꯣꯅꯥꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯐꯤꯕꯝ ꯐꯔꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ ꯃꯇꯝ ꯆꯥꯅ ꯂꯣꯛꯗꯥꯎꯟ ꯇꯧꯍꯧꯕ ꯑꯃꯗꯤ ꯑꯇꯩ ꯋꯥꯔꯦꯞ ꯀꯌꯥ ꯃꯔꯨꯝꯅ ꯚꯥꯔꯠꯀꯤ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯤꯕꯅꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯎꯖꯔꯤꯕꯗꯤ ꯂꯩꯕꯥꯛꯁꯤꯗ ꯑꯟꯂꯣꯛ 1 ꯍꯧꯔꯛꯄꯗꯒꯤꯗꯤ ꯂꯅꯥꯏ ꯑꯃꯗꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯃꯆꯠꯇ ꯊꯧꯁꯥꯗꯕꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯃꯥꯛꯁ ꯒꯖ 2 ꯂꯥꯞꯅꯕ ꯁꯦꯀꯦꯟ 10 ꯆꯪꯅ ꯅꯣꯡꯃꯗ ꯇꯣꯏꯅ ꯈꯨꯠꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯁꯤꯗꯗꯤ ꯊꯧꯁꯥꯔꯛꯇꯕ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯋꯥꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯃꯔꯨꯞꯁꯤꯡ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯅ ꯄꯊꯥꯞ ꯄꯨꯝꯅꯃꯛ ꯏꯟꯅꯈꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯂꯝ ꯂꯝꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞꯁꯤꯡ ꯂꯨꯞꯁꯤꯡ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯟꯅꯒꯨꯝ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯃꯔꯨ ꯑꯣꯏꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡꯁꯤꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯂꯤ ꯆꯠꯅ ꯄꯊꯥꯞ ꯏꯟꯗꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯈꯥꯝꯕ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯁꯨ ꯇꯥꯏ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯗ ꯂꯨꯄꯥ 16,000ꯒꯤ ꯐꯥꯏꯟ ꯊꯤꯍꯟꯈꯤꯕꯒꯤ ꯄꯥꯎ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯃꯗꯨ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯃꯥꯛꯁ ꯎꯞꯇꯅ ꯆꯠꯂꯨꯕ ꯈꯛꯇꯪꯒꯤꯅꯤ ꯚꯥꯔꯠꯇꯁꯨ ꯂꯣꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯑꯁꯨꯝꯅ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯊꯕꯛꯁꯤꯡꯁꯤ ꯇꯧꯕꯤꯒꯗꯕꯅꯤ ꯃꯁꯤ ꯏꯔꯩꯕꯥꯛꯆꯥ ꯀꯔꯣꯔ 130ꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕꯒꯤ ꯈꯣꯡꯖꯪꯅꯤ ꯚꯥꯔꯠꯇꯗꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯕꯨ ꯑꯣꯏꯔꯕꯁꯨ ꯆꯠꯅ ꯄꯊꯥꯞ ꯍꯥꯏꯕꯁꯤꯒꯤ ꯃꯊꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯨꯞꯁꯤꯡ ꯂꯣꯛꯗꯥꯎꯟꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯂꯥꯏꯔꯕ ꯀꯅꯥꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯕ ꯍꯥꯏꯕꯁꯤꯅꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔ ꯑꯣꯏꯔꯕꯁꯨ ꯔꯥꯖ꯭ꯌ ꯁꯔꯀꯥꯔ ꯑꯣꯏꯔꯕꯁꯨ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯅ ꯍꯣꯠꯅꯔꯤꯕꯁꯤ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯆꯔꯥ ꯍꯦꯟꯗꯕ ꯍꯥꯏꯕꯁꯤꯅꯤ ꯂꯩꯕꯥꯛꯁꯨ ꯑꯣꯏꯁꯅꯨ ꯂꯅꯥꯏ ꯃꯤꯑꯣꯏꯁꯨ ꯑꯣꯏꯁꯅꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯋꯥꯔꯦꯞ ꯂꯧꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛꯀ ꯃꯥꯌꯣꯛꯅꯅꯕꯒꯤ ꯊꯧꯅꯥꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯣꯛꯗꯥꯎꯟ ꯍꯦꯛ ꯍꯧꯔꯛꯄꯒ ꯁꯔꯀꯥꯔꯁꯤꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒꯔꯤꯕ ꯀꯜꯌꯥꯟ ꯌꯣꯖꯅꯥ ꯄꯨꯖꯔꯛꯂꯤꯕꯁꯤ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯔꯣꯔ 1,65,000ꯒꯤ ꯄꯦꯀꯦꯖ ꯄꯤꯔꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯍꯧꯈꯤꯕ ꯊꯥ ꯑꯍꯨꯝꯁꯤꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯔꯣꯔ 10ꯒꯤ ꯖꯟꯙꯟ ꯑꯦꯀꯥꯎꯟꯇ ꯍꯛꯊꯦꯡꯅꯅ ꯂꯨꯄꯥ ꯀꯔꯣꯔ 1,000,000 ꯍꯥꯞꯍꯜꯂꯤꯕꯅꯤ ꯃꯔꯛꯁꯤꯗ ꯀꯔꯣꯔ 9ꯗꯒꯤ ꯍꯦꯟꯕ ꯂꯧꯃꯤꯁꯤꯡꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯀꯔꯣꯔ 19,000 ꯍꯥꯞꯆꯤꯜꯂꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪꯁꯤꯡꯗ ꯁꯦꯟꯃꯤꯁꯤꯡꯗ ꯊꯕꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒꯔꯤꯕ ꯀꯜꯌꯥꯟ ꯔꯣꯖꯒꯥꯔ ꯑꯚꯤꯌꯥꯟ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯍꯧꯒꯠꯍꯟꯈꯤ ꯃꯁꯤꯗ ꯁꯔꯀꯥꯔꯅ ꯂꯨꯄꯥ ꯀꯔꯣꯔ 50,000 ꯆꯥꯗꯤꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ ꯑꯆꯧꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯂꯦꯝ ꯄꯨꯝꯕꯕꯨꯁꯨ ꯉꯛꯍꯜꯂꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯣꯔꯣꯅꯥꯒ ꯂꯥꯟꯊꯦꯡꯅꯕꯒ ꯏꯔꯣꯏꯅꯅ ꯚꯥꯔꯠꯇ ꯀꯔꯣꯔ 40ꯗꯒꯤ ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥ 3ꯒꯤ ꯔꯥꯁꯟ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯒꯦꯍꯨ ꯅꯠꯇ꯭ꯔꯒ ꯆꯦꯡ ꯀꯤꯂꯣ 5 ꯂꯦꯝꯅ ꯄꯤꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯍꯋꯥꯏ ꯀꯤꯂꯣ ꯑꯃꯃꯝꯁꯨ ꯄꯤꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯗꯒꯤ ꯁꯔꯨꯛ 2.5 ꯍꯦꯟꯅ ꯕ꯭ꯔꯤꯇꯦꯟꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯗꯒꯤ ꯁꯔꯨꯛ 12 ꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯗꯒꯤ ꯆꯥꯎꯔꯥꯛꯅ ꯁꯔꯨꯛ 2 ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯔꯀꯥꯔꯅ ꯂꯦꯝꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯄꯤꯔꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯎꯊꯣꯛꯆꯒꯗꯧꯔꯤ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯗꯤ ꯅꯣꯡꯖꯨ ꯄꯥꯟꯊꯥ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯑꯣꯏꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯗꯤ ꯈꯔ ꯄꯣꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯖꯨꯂꯥꯏꯗꯒꯤꯗꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯃꯊꯪ ꯂꯥꯛꯏ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 5 ꯑꯁꯤꯗ ꯒꯨꯔꯨ ꯄꯨꯔꯅꯤꯃꯥꯅꯤ ꯃꯁꯤꯗꯒꯤ ꯅꯣꯡꯖꯨ ꯊꯥꯁꯨ ꯍꯧꯔꯅꯤ ꯑꯗꯨꯗꯒꯤ ꯑꯣꯒꯁꯠ 15 ꯂꯥꯛꯂꯅꯤ ꯔꯛꯁꯥ ꯕꯟꯙꯟ ꯂꯥꯛꯂꯅꯤ श्री कृष्ण जन्माष्टमी
गणेश चतुर्थी ओनम लाक्लनी मसिगी तुंगदा कति बिहु नवरात्रि दुर्गा पूजा दशहरा दीपावली सत पूजा मथंग मथंग लाक्लनी कुमहै फियोंगी मतमसिदा तंगाई फदना चंद्रब याद्रब पोटलम कया हेन चंगी खरसु हेन तवी वाफमसिंग असिद मुन्न खन्नरब मतुंगदा प्रधानमंत्री गरीब कल्याण अन्न योजना से दिवाली अमदी सत पूजा फाउबा हाइबदी नवेंबर थागी अरोइब फाउबा सांगदोकपा हाइना लेपनरे हाइबदी मियोय करोड़ मरिफुबु लेमना चिंजाक पीबगी थौरांग असी हौजिक जुलाई अगस्त सेप्टेंबर अक्टोबर नवेंबर फाउबा चथखिगनी सरकारना था मंगा असिदा करोड़ मरिफुदगी हेनबा लाइरब इचल इनाव इचे इसल सिंगी इमुंग मनुंगी मियोय खुदिंगदा चेंग नत्रगा गेहूं किलो मंगा मंगा लेमना पीरगनी लोइनना इमुंग खुदिंगदा था खुदिंगी चना किलो अममम लेमना पीरगनी मरुप सिंह असुमना प्रधानमंत्री गरीब कल्याण अन्न योजना ना सांगदोरकपसे लुपा करोड़ लिसिंग मरिफुतरा हेना चादिंग तौगदौरी अखोइना हौखिब था अहुमगी चादिंग पुनसिल्लबदी चौराकना लुपा करोड़ लाख अमा मखाइमुक यौरनी हौजिक अखोइना भारत अपुंबगी ओइबा मंगलान अमा मंगली राज्य खरनदी थबक फजन तौरी लेमहौरिबा राज्य सिंगदसु थबक असिदा खुमांग चाउसिन्नबा हाइजरी थबक पुकरिनो हौजिक भारत पुंबगी ओइना रेशन कार्ड अमतंगना सिजनबा यानबा होनरी हाइबदी वन नेशन वन रेशन कार्ड मसिना लाइरबा मरुपसिंगदा यामना कानहनगनी मखोइदी थबक सुबा नत्रगा अतोप तंगाई फदब खरदगी मखोइगी खुंगंग थादोकलगा अतोप मफम अमदा नत्रगा राज्य अमदा चटप तारई मरुप सिंह ngasi अखोइना लाइरबसिंग अमदी दरकार लेबा मियोइसिंगदा लेमना चिंजाक पीबा ngamlibasi कांगबु अनिसिगी मपाननी अमना अखोइगी लेबाकी सुबा नोंबा कनबा लौमीसिंग अखोइबु थाकपीरिबा अतोप अमना अखोइगी लेबाकी पुक्सेल सेंगना टैक्स थीरिबा मियोइसिंग अदोमगी नोंबा कनबा अमदी अदोमगी कथोकपना लेबाक असिना अचौबा मतेंग असि पांगबा ngamlibani अदोमना लेबाक असिगी चिंजाकी पुकैबु थललिबनी लाइरबसिंग अमदी सिनमीसिंगी लेरंग मुत्रिबनी अदोमना पुक्सेल सेंगना टैक्स थीबीदुना अदोमगी थौदांग पांगथोकली मरमसिना लेबाकसिना असुक यामना चाउबा अवाबा खुदोंग थीबासी मायोकनबा ngamlibani अइना ngasi लेबाक असिगी लाइरबसिंग लोइनना लेबाक सिंगी लौमी खुदिंग थमोइ सेंगना टैक्स थीबीरिबा मियोइसिंगबु थमोइ सेंगना थागतचरी मखोइगी मफमदा इकोक नोंजरी मरुप सिंह तुंगदसु अखोइना होनजरिबसी अमुक्का खोंजेल यांखत हंजगे अखोइना लाइरबा नैहतपीरबा असोन अना खुदोंग चाबा फंगजद्रबसिंगबु मपांगल कनखत हनबा लेप्तना होनजगनी अखोइना चेक्सिन थौरांग कया तौरगा सेनमित लोनगी थबक थौरम सिंगबु हेन खुमांग चाउसिनबा होनगनी अखोइना आत्मा निर्भर भारत की दमक अहिंग नुंगथल नाइदना थबक सुगनी अखोइना लोकल की दमक बोकेल पीगनी वारेप असिगा लोइनना इरेबाक्सा करोड़ चाम कुंथ्रागा लोइनना अकनबा फिरेप अमगा लोइनना थबक सुगनी मांगदा चंगसिनगनी अमुक्का अहाकना मयाम पुनमक्ता थमजरी मयाम गिदमक ईश्वरदा निजरी अदोमदसु हाइजरी मयाम पुनमक हक्सांग फना नादा येक्तना लेबियो गज अनिगी अराप थंबीदुना फी मटेक फेस मास्क न चिंगबा मतम लेबखिबिक सिजिनबीदुना चेक्सिन लेबियो कोमथोक पीगनो हाइजबा निजबा सिगलोइनना मयाम पुनमकपु याइपा पाउजेल पिजरी।